State asida NRC tagudavani haiba demand da miyamna khongjang sangsilingai manungda center gi lusingba korokpati Hannagi Chief Minister Nongthomam Biren Ngasi New Delhi gi Damak Imphal Thadokkhre hiramaski matang de SKTV news na phangba pawgi matungina Hannagi Chief Minister N Biren center gi lusingba korokpati ngasi ayuk pung 8 gi minute 5 gi Air India Express ki flight Delhi gi Damak Imphal International Airport Thadokkhre Mark center na kari maram gi Damak korokli bano haiba gi matang da sabsana khamungam drabasu state asida hojik oriba phibam amadi miyamna census tawdringai mamangda NRC hana pangthokadabani haina sangsiliba khongjang asigi matangda khananaba oiramba yai hairi panba yabadi mamangi sayolda N Birena Manipur gi hojik oriba phibam asigi matangda Union Home Minister ga unaruraba matung haukiba tang 19 da Manipur da thorkibane mana Union Home Minister Amit Shah ga unaduna census ki thabak thoram sing asi Manipur gi oina matam khara yaithonaba amadi NRC hana pangthonaba gi matangda khanghalamle haina N Birena pawmi singda phongdokpa leikrabane wafam asi Union Home Minister gi maikedagi thabak to onthorokpa yai haibigi thajabasu Hannagi Chief Minister N Birena numit aduda pawmi singda phongdoknamki Amarom Manipur gi BJP gi MLA sing yawba timamasu hojik NRC pangthokadabani haiduna miyamna sangsiliba khongjang asigi matangda center gi lusingba singa unanaba New Delhi da leiribane hariba MLA gi team asina Union Textiles Minister su unaba leikhrai